Masagi Chahi Nifu suraba Nupa ama rep Tourubagi Maral da fast track court na Chahi teret jail da Leinaba Phadok pikhibaga loinana fine oina lupa lishing thihankhre Phadok phanglaba miyoi adudi Saunaujam bocha kawi hairi bocha na masagi asengma maming lotona nupi amabu kumja lishing ani tarani thoigi June mangada rep tawkhibani hiram asiga mari lenena lamlai police station da wakat ama lakpadagi thaudok asigi matang da khangnarakibani hairi wakat aduda thaudok asigi victim oiribi nupi adu kumja lishing ani tarani thoigi June mangagi numit yung matung pung amaga minute yang khairom tabada masagi yumdagi Imphal da firol khara lairunabagi damak chatkibani hairi numit adugi numidang wairam pung manga tarba phawba yumda hanjalaktabadagi imung manungi miyoy sing nathiba horaki tungda mahak salanthongda leiba sarmila kanba lufki thomi singna senadun leiram thengnaki victim nupi aduna phongdorakpagi matung ina mak na halakpagi lambeda driver oiba s bocha thengnaki numit aduda bocha na mahaki ming haikruzam prem kawi haizinki bocha na mahak po Manipuri Pikhre da leiba tas restaurant da puraga hai mahi ama thakhanki tungda mak wakhal tadana leiringai da bochana rep tawkhibani hairi mak na wakhal tarakpa matamda mahak salanthong da leiramki adubu mahak lik amasung nadayan sanadi yoramki de hairi tungda lamlai police station da wakat ama thangat labat tungda masana prem kawi haizariba thaudok asti general miyoi asi yumnam khunau dagi s bocha kawi haiba khangba ngamkhibani hairi